ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯈ꯭ꯔꯕ ꯎꯝꯃꯠꯁꯤꯡꯗ ꯄꯤꯈꯤꯗ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ 5 ꯈꯪꯃꯤꯟꯅꯁꯤ꯫ ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯩꯔꯥ ꯔज़ियल्लाहु अन्हुꯅ ꯍꯨꯖꯨꯔ ꯁꯜꯂꯜलाꯍु ꯑꯂैहि ꯋꯁꯜꯂꯝꯗꯒꯤ ꯍꯗꯤꯁ ꯑꯃ ꯅꯀꯜ ꯇꯧꯕꯤꯔꯤ꯫ ꯔꯃꯖꯥꯟ ꯁꯔꯤꯐꯇ ꯍꯧꯈ꯭ꯔꯕ ꯎꯝꯃꯠꯁꯤꯡꯗ ꯄꯤꯈꯤꯗ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ 5 ꯑꯩꯒꯤ ꯎꯝꯃꯠꯁꯤꯡꯗ ꯄꯤꯅꯕꯤꯔꯦ꯫ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯃꯨꯁꯀꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯑꯅꯤꯁꯨꯕꯗ ꯔꯣꯖꯥꯗꯥꯔꯒꯤꯗꯃꯛ ꯏꯐꯇꯥꯔ ꯐꯥꯎꯕ ꯏꯁꯤꯡꯗ ꯂꯩꯕ ꯉꯥ ꯐꯥꯎꯕꯅ ꯒꯨꯅꯥ ꯀꯣꯛꯄꯤꯅꯅꯕ ꯗꯨआ ꯇꯧꯕꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯖꯟꯅꯠꯄꯨ ꯁꯦꯝ ꯁꯥꯔꯤ ꯑꯃꯁꯨꯡ ꯂꯩꯇꯦꯡꯂꯤ꯫ ꯑꯗꯨꯒ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏ, ꯑꯩꯒꯤ ꯑꯐꯕ ꯕꯟꯗꯥꯁꯤꯡꯅ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯕꯁꯤꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯔꯤꯁꯨꯕꯗ ꯔꯃꯖꯥꯟ ꯅꯠꯇꯕ ꯑꯇꯩ ꯊꯥꯁꯤꯡꯗ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯀꯌꯥ ꯇꯧꯍꯜꯂꯤꯕ ꯑꯗꯨ ꯇꯧꯍꯟꯕ ꯉꯝꯗꯅꯕ ꯊꯥ ꯑꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕ ꯁꯩꯇꯥꯟꯁꯤꯡꯕꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯉꯥꯁꯨꯕꯗ ꯔꯃꯖꯥꯟꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯒꯨꯅꯥ ꯀꯣꯛꯊꯣꯛꯄꯤ꯫ ꯁꯍꯥꯕꯤꯁꯤꯡꯅ ꯍꯪꯒꯠꯆꯩ, ꯑꯣ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜलाꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ, ꯒꯨꯅꯥ ꯀꯣꯛꯊꯣꯛꯄꯤꯔꯤꯕ ꯑꯍꯤꯡ ꯑꯁꯤ ꯂꯩꯂতুꯜ ꯀꯗꯔꯒꯤ ꯑꯍꯤꯡ ꯑꯗꯨꯔꯥ? ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜलाꯍु ꯑꯂꯩꯍि ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, ꯅꯠꯇꯦ, ꯊꯕꯛ ꯁꯨꯕ ꯃꯤꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯍꯥꯏꯕ ꯑꯁꯤ ꯆꯠꯅꯕꯤꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯍꯗꯤꯁ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯎꯝꯃꯠꯁꯤꯡꯒꯤ ꯔꯣꯖꯥꯗꯥꯔꯁꯤꯡꯗ ꯄꯤꯕꯤꯈꯤꯗ꯭ꯔꯕ ꯎꯝꯃꯠ ꯑꯁꯤꯒꯤꯗꯃꯛ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯔꯛꯄ ꯈꯨꯗꯣꯜ 5ꯒꯤ ꯃꯔꯝꯗ ꯄꯟꯕꯤꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯂꯤꯕ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯊꯧꯖꯥꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯃꯜ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯐꯪꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯃꯨꯁꯀꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯗꯤꯁꯄꯨ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤꯒꯤ ꯑꯥꯔꯊ 9 ꯊꯣꯛꯅ ꯍꯜꯂꯤ꯫ ꯑꯥꯔꯊ 3 ꯈꯛ ꯍꯥꯏꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯅꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯥꯈꯤꯔꯠꯇ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯨꯁꯀꯗꯒꯤ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯍꯩ ꯑꯣꯏꯅ ꯄꯤꯕꯤꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯔꯣꯖꯥꯗꯥꯔꯁꯤꯡꯅ ꯀꯕꯔꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯃꯨꯁꯀꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯐꯥꯎꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯗꯨꯅꯤꯌꯥꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯅꯝ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯃꯨꯁꯀꯗꯒꯤ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤ꯫ ꯃꯁꯤꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯕꯟꯗꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯎꯠꯂꯤ꯫ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯄꯥꯝꯃꯨꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯍꯦꯟꯅ ꯄꯥꯝꯅꯩ꯫ ꯑꯋꯥꯠꯄꯇ ꯉꯥꯏꯔꯕ ꯅꯪꯅ ꯐꯪꯒꯅꯤ ꯀꯔꯝꯅ ꯃꯨꯁꯀꯒꯤ ꯂꯩꯀꯣꯜ? ꯐꯪꯒꯅꯤ ꯑꯍꯃꯗꯀꯤ ꯃꯥꯏꯊꯣꯡꯗꯒꯤ ꯖꯟꯅꯠꯀꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯒꯗꯧꯔꯤꯕ ꯑꯁꯤ ꯑꯜꯂꯥꯍꯅꯤ, ꯍꯥꯏꯕꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯁꯤꯟꯅꯩ ꯍꯥꯏꯕ ꯇꯥꯛꯏ꯫ ꯔꯣꯖꯥ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯏꯕꯥꯗꯠ ꯃꯈꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ, ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯔꯤ, ꯑꯃꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩ ꯐꯔꯤꯁꯇꯥꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯅꯕꯤꯒꯅꯤ, ꯑꯗꯨꯒ ꯔꯣꯖꯥꯒꯤ ꯃꯍꯩꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯄꯤꯒꯅꯤ, ꯃꯔꯝꯗꯤ ꯔꯣꯖꯥ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛ ꯈꯛꯀꯤꯗꯃꯛꯅꯤ꯫ ꯍꯗꯤꯁ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯑꯥꯔꯊ ꯑꯃꯅ ꯑꯁꯨꯝꯅ ꯂꯧꯔꯤ, ꯑꯩ ꯏꯁꯥ ꯑꯁꯤꯃꯛ ꯔꯣꯖꯥꯗꯥꯔꯁꯤꯡꯗ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ
अदु फंगबदगी हेन ममल याम्ब करी अमुक लेखिगदगे अतोप हदीस अमद असुमना ताकपीरी रोजा इबादत खुदिंग मक्की थोंगनी हाइबदी रोजा हेनबना थमोइबु ngalhanbi amasung masina ibadat khudingmak tawningbagi apamba pokhalli masi khudingmak phangadoriba asi roza bu chumna roza oina helaba matamdatani subnadagi chara henba khaknadi phangba yaroi nungsirbe chilnausing ngasigi di asi fawtang khangminarasi mathangi video amada roza da miswak sizinaba jannat bu leitengba saitan singbu punsinba asina singba kaya amuk khangminasi Allah masung mahaki nungsib rasul sallallahu alaihi wasallam gi apambada punsi selena ba kanna hotnaminasi